Manipur na India da Tindringeida Meetei, Meitei na tribe Oirambagi record kaya lay. Lamdam asida khundariba yellow me Meitei, Meitei purum na India da Tindringeigi mamangda purubasi tribe ni haina record kaya da mayek seng na pali haina. Din School of Mathematical and Physical Science Manipur University Professor Yugindro na phongdokre. Manipur University Student Union na sinduna ngahan Manipur University gi court holda the present status of Meitei, Meitei haiba wafam asida yumpham oiraga pangthokiba nongmagi oiba seminar da thoiba mithunglen gi warol piraduna Professor Yugindro na wafam asi phongdokhibane. Thauram maduda wangang Professor Yugindro na makata na phongdokhibada Meitei, Meitei purubasi chahi kaya gi mamangdagi tribe oina sakhangduna lakhi haibagi aiba record kaya lay. Purubasi masagi oiba tribe ki asengba masak laijay. Adubu maning makatamna laijaramba laibak asina India da tinkraba matung haukiba kumza lisinga magachamapan yangkai ga taruke. Aduwaida India gi oina tribe singi oiba list ama thoke. Matamadu da miyoi kharana Meitei, Meitei purubasi Aryan ge masa masu singne. Aikoi Aryani haiduna schedule tribe ki list yaukidabane. Hairiba side ngasidagi yamna kuikhidriba mamangda thokiba thokdokne. Adubu hairiba asigi mamangdadi purubasi tribe oina miyamna sakhangduna lakhibane. British ki expert kayana iramba lairik singamade record singi matungina su purubasi tribe ni haina palle. Maramaduna schedule tribe demand committee na haujik sangsaliba khongjang asi maram chai haike. Ngahan gi seminar aduda member Manipur State Commission for the Scheduled Tribes na akhanan lengbirakpa Manipur University Student Union ge Cultural Secretary T.S. Buskin na thaurammapu aduga retired IAS R.K. Nimai na moderator oina saruk yakhe. Police recruitment gi anauba matam lepkhre. Manipur Police Department ki Head Constable Telecom Constable male civil amasung follower male launabagi physical efficiency test sing pangthokadaba numit sing nahuna na lepkhre. Ngahan PSQ dagi thokpa cherol gi matungin na Head Constable Telecom gina mathang thagi taraga taruk tagi hauraduna district taraga taruk maki waina mathang pangthokadaure. Masigi damak DPC gi chairman da ahanba battalion Manipur Rifles da report tawragadabani haide. Aduga police constable male civil gina ani suba MR gi ground da mathang thagi taraga taruk tagi hauraduna district pumnamake mathang manaw nai na pangthokane. Follower gina MPTC Pangaida mathang thagi taraga taruk tagi pangthokpa hogani haire. Kumbida Kanglei Hentak Festival hogdokre. Manipur da khundariba tongan ba phurup singna yamna pamna sanariba madi puwariga sagon ragliba chinjak ama oiriba hentak amadi atay yelongwai dagi chanarakpa chinjak singjubu yokhanaba madi nahongna na malemda masak taknabagi pandamda numit taraga taruk ni chathagadaba anirak suba Kanglei Inat Indigenous Food Kanglei Hentak Festival anauba mangal amadi di kumbi Multi Industrial Cooperative Society Limited na khusam na duna sinduna kumbi kangjebung da hogdokre. Singju Festival gi poster campaign hogdokre. Singju Festival 2022 gi poster campaign ngarang ayuk pung tara taba matamda Imphal East Jila Parishad ke Adaksha Festival asigi chairman oiribe PB Mola Devi na ngarang festival pangthokpa moiriba Ibudok margin ge masai kol haingang da hungnabi matungin na hogdokre. Poster campaign hogdokpa thorom ga mari lenana festival gi chairman PB Mola na haikibada lakliba December 19 dagi mathang sahi gi January gi tang 9 phauba numit 12 ni chupna pangthokadoriba taruk suba singju festival asi leibak miyamna sawatpi yo. Festival asi gi manung channa nat ki oiba thoram kayaso pangthoknaba sem sare. Lamdam sigi pung isai amadi jagoi gi thoram pangthokningba singna festival committee ta pau pibirakpa yagane. Poster campaign hogdokpagi thorom ga mari lenana festival committee gi convener Rakesh Naurem na hai Singju Festival asigi mangoina na ngarang poster campaign asi hogdokpa nei. Festival asi da Assam, Tripura amadi Bangladesh ke iraisa singju saruk yaga nei. Aroi bada tabi di bapum namak po thagat chare.